When I was I played for fun of the words, no word, but now I sing. Hello everyone, मैं अपना माइकी चैनल दा तरावना उपचरी अदोंग असगी वीडियोस गा आइना मैं आमदा उच्चा दसे ngasi su Meesho होली अदुगा लोइना मया Meesho दा maha Indian saving sale लाक्दोरे 3rd April दा असगा 70% हेना ऑफ पिनी 1 crore plus product की मथक तदुना मैम 3rd April दा ऑर्डर तौना हौरो Meesho हारिबा एप से आइना पामबत नतना अखोगी इंडिया की मनुंगदा मी करोड़ की मथक ता ट्रस्ट तौनरिबा एप अमनी बको अदो असगगी आइना ममांग ददी आई टॉप की होल तौग्रे बको अदो मैम ने यंगदबा तारगदी अदुगी लिंक तो डिस्क्रिप्शन दापचरमगे मैम जेंबियो अदुगा हुजिक आइना उच्चादोरी सिना कुर्ता गी नेबको Meesho की लिंक तो आइगी डिस्क्रिप्शन दापचरमगे मैम ना Meesho डाउनलोड तौदबा तारगदी अहानबा आइगी लिंक ता चंगगा डाउनलोड तौबियो अदुगा 50 rupees or 15% off so नमकी फंगनी अदो आइगी होल से होरसी अहानबदा आइना मैम दा उतसे अहानबदा आइना मैम दा उच्चादसे आइना ख्वाइदगी पामबको कुर्ता सिगी मनुंगदा आइना ख्वाइदगी पामजबा कुर्ता नेबको सिगी कुर्ता से अदो आई सेटु सेटुरे सेटुरगा दगी सुबा लोरकांदनी को आइना उलक्तसे सिसे ngasi सुबनीबको आई प्रेस सुचा दे अहानबदा आइना ख्वाइदगी पामजबा बु सिगी कुर्ता सिगी आई मंगसम ताबगी मौंग से नेक्स्ट तको मागी सिगा मथबा की स्वाइ सिगा प्रिंट तौरिसे याम साथिना फजबनीबको सिसे सुरुरगा उजिक पुरकनी सुबा लोरबा मतुंगी फिबमनीबको आइना उलिसे अदो फी से कसुम तौदे आइदी मागी मचु से कोकद्राइना खल्लीबको अदो मचु सु कोकते अदगी मागी पुनमक्ता मफम पुनमक्ता लोय पुनमक्ना प्रिंट ना वर्क तौइबको ममांग सु मनिंग सु को सिगा खरा मुखांगी मफम सिगा खरा स्माइना ब्रोक ब्रोक लाउना लेबसे असिसे आइना पामजबा अदुगी दमक्ता सिसे ऑर्डर तौजबनी अदो आइगी सु अहानबनी स्माइना तौबा सेट पसे अदो याम साथिना पामजखरे सिसिमदी आइना खोदा जबा हाबदुसु थोए तो मखादा नोइना आइगी ब्लैक कलर की खंगदे रेड कलर की खंगदे लेगिंग्स का तौगा सेपियो अदुदी याम फजदोइनी अदुगा सिदाम लेरे नेक्स्ट अमुक लागे अदो नेक्स्ट आइना उच्चा दोरी से सो आइगी फेवरेट नीबको ब्लैक कलर से पामे अदुगी सु मथकता मागी सिगसुगा प्रिंट वर्क तो इसे कायामति की फजेबदा मयाम जेंबियो मागी ब्लैक कलर सिगा मागी सेगी मचुसिना तौबसे याम सत्थिना फजद्रा हाइदी राजस्थानी टाइप जाम फजेबको दoi मंगसम तारकबगी मोंग सिसु याम फजबनी अदो मागी वर्क से मखांग दसु तवे अदुगा मखा अतै ददी तौदेबको अदुगा यामना फबा हारगा सिगैसिगा फिता अनि खक पीबको एडजस्ट तौनबगी अखोइना मखांग दो हाइदी खरा बोद्रो बोद्रो लाउना थमनिंगा अदुम बोद्रो बोद्रो लाउना थंबा यारे अदुगा खरा टाइट ओइना सेनिंगा खरा फिगर का ताना सेनिंगा गदेबको सिगैसिगा कीबगी ऑप्शन नम पीरे अदुगा सिगैसिगा मोगी तु स्माना मोटी मोटी तौना स्माना सिगी वर्क तवे सिना अतांग बसु मालले अदो जाम साथिना पामजगरे आइगी कुर्ता से आइना हंदक लौसे आइगी ख्वाइदगी पामजब हाबदो अदो थोएबको अदो पामा Meesho से अहान लौबददी हौजिक हौजिक लौबना याम साथिना पामबा अदुम हिंगले न फी से कुरु कुरु तासना थंबगी कुरु कुरु ताइने दो कशुंबुदी तौदे शेट मतमददी कशुं खंगदेबको अदुना मैम Meesho दगी पोचे लोबीबदा चिंगनब तौबिगनु नोना रिटर्न तौबा मतमदसु 7 days की रिप्लेसमेंट लेबीगनी डिस्क्रिप्शन दा मागी लिंक हापचरमगे मैम चेक तौबियो अदुगा नेक्स्ट अमुक लागे नेक्स्ट आइना लौरिसिना को कइनोनिबको आइदी मी याम साथिना सेनाबनिबको हाइदी मी सुलौस लौनाबनिबको Meesho दा अदो आइना ट्राई से तौगे अमतंग मयाम पुनमगना पामना लौनरिसे आइसु पामबदो ओइगद्रा ओइरोद्रा न खन्ना याम चिंगना को आइना लौबनिबको अदो लौरब मतुंगददी याम फजरमे अदो येंगो सिदा सिसे इंगमदागी ओरगदी याम साथिना कइनो तवे आइदी चानै माइ मंगसम सिंगो स्माइना तौदोइनी अदुगा पामबोमसु फुलनी अदुगा फीसिसु यामना फै सेजेंगो सिसे फ्रॉक नेबको लाइक मैक्सी ड्रेस हाइतारेको अचोन मिनेबको इंगमदागी ओरगदी परफेक्ट ने दो हुजिकी ओरगदी से याम साथिना याद्रे अदुम इंगमदागी लौनिंगगदीबको लौरगा थंबा याय अदुगसु को सिगी फीसे पामद्रगसु आइनोइदा आइडिया मगा पीगेबा मागी प्राइस तो याम साथिना होंगे माई प्राइस से जेंगा कांदा आइना लौबने सिगी फी से अखोइनाने मार्केट चलगा मागी मीटर मसिंग द लौबा तारगदी मीटर द 250 दगी तादेबा दो आइना सिसे लौबीरगा हयंग मागी मथक थंगबा टॉप से टॉप ओइना दुम थंबीरगा को मखा थंगबा माई गियर से नोइना सेटिंग द बतारगसु ब्लाउज तो थोप याय दोगी टॉप तो थोप याय मयाम की कानाबगी दमक्तनी आइना हारिसे अदुना मयाम सि लौरगने नोइना सेटिंग द बतारगसु ने नोइ टूरा कांदा सेट पे यायबको दुगी दमक्ता लौबियो आइगिदी याम साथिना कानारे आइसे कोना तुनीबको Meesho की लिंक तो आइगी डिस्क्रिप्शन हापचरमगे मैमना अहान ऑर्डर तौबिबा तारगदी अहानबदा 50 rupees or 15% off सोइदमकी फंगनीबको अतैसु होंगना फंगदोइनी अदुना Meesho दगी लौदबा मिंगगी प्रॉपर चेलगा हुजिक प्रॉपर लहौरबको मागी लिंक तो मखादा थंबने अदुगा नेक्स्ट आइना उच्चादोरिसिना से आइना यामना पामजना लौबनीबको आइदी आइना पामजना लौबगी मरमदी आइसी से मपान चप्पा मतमददी लिटपदी खतंग
ꯏꯀꯥꯏꯖꯔꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯑꯗꯣ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅꯒꯗꯤ ꯊꯝꯕ ꯌꯥꯏꯕꯀꯣ ꯑꯩ ꯌꯦꯡꯒꯅꯤ ꯈꯟꯒꯅꯤ ꯀꯔꯝꯕ ꯄꯥꯔꯇꯤꯗ ꯁꯦꯠꯁꯤꯒꯦ ꯍꯥꯏꯅ ꯑꯗꯣ ꯀꯣꯟꯅ ꯃꯊꯪ ꯕ꯭ꯂꯣꯛ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯉꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯍꯥꯏꯗꯤ ꯄꯥꯔꯇꯤ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯐꯤ ꯂꯩꯔꯕꯅꯤꯅ ꯄꯥꯔꯇꯤ ꯇꯧꯗꯣꯏꯅꯤ ꯑꯗ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯁꯤꯁꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯐꯤꯁꯦ ꯌꯥꯝꯅ ꯂꯨꯝ ꯂꯥꯎꯋꯦꯕꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯃꯃꯥꯡꯁꯨ ꯃꯅꯤꯡꯁꯨ ꯑꯅꯤꯃꯛ ꯃꯤꯡꯖꯦꯟ ꯃꯑꯣꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅꯤ ꯋꯥꯏꯠ ꯀꯂꯔꯁꯤꯅ ꯑꯩꯁꯦ ꯄꯨꯁꯟꯇ ꯑꯩ ꯃꯃꯥꯏꯒꯁꯦ ꯄꯨꯡꯉꯧ ꯉꯧꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯒꯦꯌꯔꯁꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯩ ꯂꯨꯝꯁꯨ ꯌꯥꯝ ꯂꯥꯎꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯅꯔꯗ ꯍꯥꯞꯄꯛꯏꯕ ꯐꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯐꯩꯌꯦꯕꯀꯣ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯛꯏꯕ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯖꯝꯗ ꯑꯣꯏꯔꯁꯨ ꯊꯥ ꯂꯥꯎꯕꯤ ꯎꯔꯔꯣꯏꯗꯕꯅꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯏꯌꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯊꯥꯏ ꯌꯥꯝ ꯁꯥꯊꯤꯅ ꯐꯩꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯤꯁꯦ 10/10 ꯄꯤꯅꯤꯡꯉꯤ ꯐꯤꯁꯦ ꯌꯥꯝꯅ ꯐꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯂꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯑꯩꯉꯣꯟꯗ ꯁꯦꯠꯂꯒ ꯐꯖꯗꯦ ꯀꯣꯃꯦꯟ ꯇꯧꯔ ꯋꯥꯏꯠ ꯀꯂꯔꯗ ꯂꯧꯕꯁꯦ ꯈꯇꯪꯗꯤ ꯆꯨꯒꯟꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯖꯅ ꯁꯦꯠꯂꯒ ꯂꯣꯏꯔꯦꯅ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯅꯦꯛꯁꯇ ꯑꯩꯅ ꯎꯠꯆꯗꯣꯔꯤꯕꯁꯤꯅ ꯀꯩꯅꯣꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯗꯨꯝ ꯗꯦꯂꯤ ꯋꯦꯌꯔꯒꯤ ꯂꯧꯕꯅꯤꯗ ꯅꯨꯡꯗꯥꯡꯗ ꯁꯦꯠꯅꯕꯒꯤꯅꯦ ꯍꯥꯏꯅ ꯑꯗꯨꯅ ꯁꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯎꯠꯄꯗꯣ ꯈꯤꯇꯪ ꯏꯀꯥꯏꯖꯔꯦ ꯑꯗꯨꯅ ꯐꯣꯇꯣ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯞꯄꯛꯑꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯁꯦꯡꯕ ꯁꯦꯠꯄꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏ ꯑꯗꯣ ꯈꯤꯇꯪꯕꯨꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯗꯣꯒꯤꯗꯃꯛꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯨꯡꯗꯥꯡꯗ ꯂꯤꯠꯄꯅꯤꯅ ꯀꯅꯥꯅ ꯎꯅꯤ ꯀꯩꯁꯨꯝ ꯅꯠꯇꯦꯅ ꯑꯗꯨꯗꯨꯒꯤ ꯅꯣꯏꯅ ꯑꯗꯨꯝ ꯖꯨꯝꯗ ꯂꯩꯕꯗ ꯂꯤꯠꯄꯒꯤꯗꯤ ꯂꯤꯠꯄ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯤꯠꯄꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯂꯤꯠꯇ꯭ꯔꯦ ꯁꯤꯁꯨ ꯃꯥꯒꯤ ꯁꯤꯒꯤ ꯃꯉꯛꯁꯪꯒꯤ ꯕꯣ ꯃꯆꯥꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯐ꯭ꯔꯤ ꯌꯥꯝꯅ ꯑꯣꯏꯌꯦꯕꯀோ ꯃꯈ꯭ꯋꯥꯡꯗ ꯁꯤꯒ ꯂꯕꯔ ꯑꯃꯈꯛ ꯌꯥꯎꯏ ꯃꯈ꯭ꯋꯥꯡꯗ ꯁꯤꯒ ꯂꯕꯔ ꯑꯃꯈꯛ ꯌꯥꯎꯏ ꯑꯗꯨꯒ ꯁꯤꯒ ꯕꯣ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯥꯡꯕꯒꯤ ꯆꯥꯡꯁꯤꯁꯨ ꯑꯩꯒꯤ ꯍꯥꯏꯠꯀꯤ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩꯒꯤ ꯍꯥꯏꯠꯁꯦ 5.4ꯅꯦꯕꯀꯣ ꯑꯩꯁꯦ 5.5ꯅꯦꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯟꯗꯛ ꯆꯦꯛ ꯇꯧꯔꯨꯕꯗ 5.4 ꯑꯣꯏ ꯂꯩꯔꯝꯕ ꯋꯥꯅꯤꯗ ꯅꯦꯝꯖꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ 5.4ꯅꯦꯕꯀꯣ ꯑꯩꯉꯣꯟꯗꯗꯤ ꯄꯨꯔꯥ ꯃꯈꯣꯡꯁꯦ ꯍꯥꯏꯗꯤ ꯊꯜꯂꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯗꯤ ꯄꯔꯐꯦꯛ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯉꯣꯟꯗ ꯌꯥꯏꯑꯕ ꯑꯗꯨꯒ next ꯑꯃꯨꯛ ꯂꯥꯛꯑꯒꯦ Instagramꯗ ꯑꯗꯨꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯧꯒꯠꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯉꯩꯅ ꯌꯥꯝ ꯁꯥꯊꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄ꯭ꯔꯥꯏꯁꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯍꯣꯡꯉꯦꯅ ꯑꯩꯅ ꯂꯧꯈꯤꯕꯅꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯁꯤꯁꯦ ꯑꯦꯛꯆꯨꯑꯦꯂꯤꯗꯤ ꯀꯩꯅꯣꯅꯦꯕ ꯆꯣꯀꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯉꯛꯁꯝꯗ ꯁꯨꯃꯥꯏꯅ ꯇꯧꯅꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅꯗꯤ ꯃꯉꯛꯁꯝꯒꯤꯗꯃꯛꯇ ꯂꯧꯕ ꯅꯠꯇꯦꯕ ꯑꯩꯅ ꯂꯧꯕꯗꯤ ꯁꯤꯒꯤꯗꯃꯛꯇ ꯂꯧꯕꯅꯦꯕꯀꯣ ꯋꯥꯎ ꯁꯤ ꯍꯥꯞꯈꯤꯕꯗꯒꯤ ꯐꯖꯕ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤꯗꯃꯛꯇ ꯂꯧꯕꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯣ ꯀꯅꯥꯝꯅ ꯍꯥꯏꯔꯣꯏꯕꯀꯣ ꯁꯤꯁꯦ ꯀꯩꯅꯣꯅꯦꯅ ꯆꯣꯀꯔꯗꯨꯅꯦ ꯍꯥꯏꯅ ꯑꯗꯣ ꯅꯣꯏꯅꯀꯣ 2-in-1 ꯇꯧꯕ ꯌꯥꯏꯕ ꯆꯣꯀꯔ ꯁꯤꯅꯤꯡꯉꯁꯨ ꯁꯤꯕ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯅꯣꯏꯅ ꯍꯤꯌꯔꯕꯦꯜ ꯁꯨꯃꯥꯏꯅ ꯐꯥꯒꯦ ꯍꯥꯏꯔꯁꯨ ꯐꯥꯕ ꯌꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯃꯌꯥꯝ ꯌꯥꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯑꯩ ꯃꯀꯣꯛꯇ ꯁꯨꯝ ꯐꯥꯔꯒ ꯂꯩꯔꯒꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯀꯣꯗꯀ ꯄ꯭ꯔꯥꯏꯁꯀꯗꯨꯗꯤ ꯁꯤꯒ ꯊꯝꯖꯔꯝꯃꯒꯦ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯑꯗꯨꯝ ꯖꯥꯡꯅ ꯆꯠꯂꯒ ꯁꯔꯆ ꯄꯣꯞ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯌꯦꯡꯕꯤꯔꯣꯕꯀꯣ ꯑꯗꯨꯒ ꯑꯂꯣꯏꯕ ꯑꯣꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡꯊꯥ ꯆꯪꯉꯛꯑꯕꯅꯤꯅꯀꯣ ꯄꯨꯝꯅꯃꯛ ꯆꯍꯤ ꯃꯩ ꯊꯛꯅꯤꯡꯒꯅꯤ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯂꯧꯕꯅꯦ ꯑꯩꯅ ꯃꯤꯁꯣꯗꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯃꯥꯒꯤ ꯕꯣꯛꯁꯇꯣ ꯁꯤꯁꯦ ꯎꯕꯗꯒꯤꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯦꯕꯀꯣ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯔꯥꯡꯅ ꯌꯣꯝꯃꯝꯕꯅꯦ ꯑꯩ ꯔꯥꯡꯗ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯍꯥꯟꯕ ꯁꯤꯒ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯛꯑꯦ ꯁꯤ ꯒ꯭ꯂꯥꯁ ꯌꯦꯡꯉꯣ ꯍꯩꯗꯣ ꯁꯨꯡꯉꯒ ꯃꯍꯤꯗꯣ ꯍꯥꯞꯅꯕꯒꯤ ꯒ꯭ꯂꯥꯁꯇꯣ ꯁꯤꯒ ꯊꯝꯃꯒꯦꯕꯀꯣ ꯑꯗꯨꯒ ꯅꯦꯛꯁꯇ ꯁꯤꯒ ꯂꯩꯔꯦ ꯁꯤꯒ ꯍꯩꯗꯣ ꯍꯥꯞꯇꯣꯏꯅꯤ ꯍꯥꯏ ꯍꯥꯞꯄꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯁꯨꯝꯕꯤꯒꯗꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯈꯨꯝꯁꯦ ꯁꯤꯒ ꯂꯧꯊꯣꯛꯑꯒ ꯁꯤꯒ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯅ ꯈꯨꯝꯃꯒ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕ ꯑꯗꯨꯒ ꯁꯤꯒ ꯃꯍꯤ ꯇꯥꯔꯛꯀꯅꯤ ꯁꯣꯟꯗꯅ ꯃꯊꯤ ꯊꯣꯛꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯧꯖꯕꯁꯤꯡꯗꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯣꯔꯗꯔ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯇꯥꯛꯆꯔꯛꯀꯦ ꯁꯤꯒ ꯅꯪꯅ ꯑꯄꯥꯝꯕ ꯄ꯭ꯔꯣꯗꯛꯇꯣ ꯁꯦꯂꯦꯛ ꯇꯧꯔꯅꯤ ꯑꯗꯨꯒ add to cart ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯥꯏꯖ ꯁꯦꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪ ꯆꯦꯛꯑꯥꯎꯠꯇ ꯃꯦꯜꯂꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯅꯪ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟ ꯇꯧꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯦꯁ ꯑꯣꯟ ꯗꯦꯂꯤꯚꯔꯤ ꯇꯧꯅꯤꯡꯕ꯭ꯔꯥ ꯑꯗꯨꯗꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄ꯭ꯔꯥꯏꯁꯇꯣ ꯁꯤꯒ ꯏꯕꯤꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯔꯅꯤ ꯑꯗꯨꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯣꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗ ꯍꯧꯖꯤꯛꯀꯤꯗꯤ ꯕꯥꯏ ꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ